Manipurgi apunbagi saktamda Shingnarakpa singi Mayokta amuko amadi lup asiga chatminariba lup mangana matam pumnamakta lepkani haina amukogi Secretary General Pratap Laisangthemna phongdorakli wafam ase tronglaubi amadi TM Kasongkhulgi thodok yaningdaba phongdoktuna ngasi Langol Tarung Khulda pangthokiba miyamgi oiba wakat mifam amada mahakna phongdokhibane amuko amawawa kohar MSF amadi PLM-PAM ge meeting makada Langolgi akoibada leiba khul taruk tarung khul tharun khul naikhalung khul goigalung khul grass colony amadi chirurem colony na sinduna ngasi Langol Tarung Community Hall da pangthokiba wakat mifam aduga mari leinana Pratap Laisangthemna hai hauzik lamdam asida oiriba fibam ase yamna ningba kainingai oiba amani lamdam asida ningthau palingai matamda furup khudingmak amata oibagi wakhalonda hingminarambane matamaduda lamdam asida khundaminariba kanglu furup singna masa masagi furup khaktagi khanduna thabak tawkhiba leite adubu Manipurna India gi fivan nungda chankraba matungdagidi lamdam asida khundariba furup singna masa masagi furup khakki khanduna thabak tawnarakli masi karidagi oirakhibanu haibase aikhoina munna thidokpa mathau tai haina mahakna phongdokhi mahakna makatana hai lamdam asida hauzik thokliba irang ase India lengakna loishingi hairabadi khudakta loishinba ngamlibane adubu irang ase hauzik fawba loishindana thamli hauzik lamdam asida thokliba irang asigi marumda aronba agenda ama yawbagi mami chauna tai lamdam asida khundaminariba kanglu furup amatta oina nungsi chanana hingminaba angamba thakta hotnakigani Manipur thugainaba hotnarakliba singi mayokta amuko amawaba kohar MSF amadi PLM-PAM na matam pumnamakta lepkani haina mahakna makhataki angang ani siriba aga tawriba thodoktu adum lambi mapan tana laido yamna kidana laabane si Bharat Sarkar gi achoba khujil thawrani masi yamna hando hodraba Bharat Sarkar na sigi posi phajana film tana semauda targadi adum Bharat so dum maset kairakpagi film amdum laigane na ai mot thamjage aduga khoi lu mangana kaidongmeda khoi compromise tawroi kanglu furup nungsinana khoi masen apunba Manipur ma saganaba honabada khoi chokthaba naitana thengnagani khoi gi thawai haksang phawa kathokani leibak miyam gi dama khoi apunba Manipur ma maset taba soeroi kanaguma kanglu amatada lamgi natraga separate natraga kanaguma amatada khoi kanglu amatada pithokpa natraga na yasinaba aduda compromise karigumba satliba lup manga amuko poirei amoba kor amusu MSF na kaidongweda madugi mayokta khoi matam punamakta khoi lepkani haiba wafam sai thamjage Mipam aduga mari leinana Tarung Village Women's Society ge member Akamlu Gon Maipuina hai Tronglaubi amadi TM Kasongkhulge thodok adu yamna ningba kaiba amane hauzik lamdam asida oiriba fibam asida nupi angangsing asuki matik ware chaning tana leiba fangdabagi fibam ase makatana leiba pamde ingtapa mihat mipun yaudaba lamdam ama oheningi Tronglaubi amadi TM Kasongkhulge thodokta chenari basing logi matung ina cherak pibiu haina mahakna makataki ekhoi ingtha tapthana mi taibang mi haibase mapo amase yamlu na isorna semjarakpani aduda ira na hatokpa haibase mi phattaba wakhan phattaba atup phattaba sagumba wakhan singna hatokpani aduna moibu phadolaga athoba matamda makhoi budandi pibio haina aikhoina we want justice haina so hainingi aduga aikhoi si taptha ingthana leiba Manipur gi state se phajana panba pami we want peace haina so hainingi aduga Manipuri makhai se phajana pullaga aikhoi indigenous people asiga hojik Manipuri makhai se punna oneness amata oina aikhoi leiningi haibadi mi phattaba atopati gi laaga Manipur thugaiba asiguma se aikhoi pamjade